Agriculture Department ki mithiang makhada Imphal West District ki manung chanba Sangaithel da changyeng oina chanaba thau puthoknabagi damak thakiba Rapeseed amadi hangam mai pakre loina na Laurok pantha loiraba matung laumi singna Rapeseed amadi hangam thaduna atenba matamda ahenba senfam yamna laina tanba ngami haina Imphal West District ki District Agricultural Officer Sangaithel Kennedy na thamlakli Sangaithel da Agriculture Department ki mithiang makhada ningtham laurok ki manung channa mamang chahi ki November kunda model village of Rapeseed and Mustard asi launch tawduna ekar chahumga marfu taret ka dasmik manga gi lam sarukta department asi Commissioner RK Dinesh Director N Gojendro yauna Rapeseed amadi hangam maruhun ki lawfam sing adu Imphal West District ki District Agricultural Officer Sangaithel Kennedy Subdivision Officer Imphal West 1 Yumnam Hemabati na luchingba team man yengsin khongchat aduda model village asina koliba lawfam singda hauriba Rapeseed amadi hangam pambi sing mapung marai faduna marulokpa yabagi fibamda leiramba thengnabada team aduna apenba pokhi khongchat aduga mari leinana Kennedy na hai mamang chahida maruhun kiba lawfam sing asida hangam pambi sing yamna ningthina hauramba thengnaba asida nungaiba amadi apenba fawi hairiba lawfam asida punna hangam maru metric ton chaniga tarat puthokani haibagi thajaba project asi Anganfo Laurok Farmers Group Sangaithel amadi Ningtham Mahi Farmers Group Sangaithel ga punna kutsamna duna pangthok pangam kibani seed asida apunba hectare lising kuntra rom hangam maru thaba yari karigumba lamda masa leiriba lawfam singda lawmi singna hangam maru thagragadi senmitlon da yamna chawna ahongba ama purak pangamgani haina phongdokhi hangam thaba sida bagi farmers ki field da akhon hoji thengnari bar phunda sangam ama thaba changi ba paisa asi tawrangna rupa lising aru tagni panamuk changi aduga hari ba sangam sida tholokada pothok asina bagi mon kunmuk tholakani hari ba singa si aba matamda tawrangna makoina rupa lising kuni thoi mukti phangwa ngamme changi ba rupa lising ni pan bi khaidoga tawrangna sangam ama da rupa lising 10 ga mari 35 di makoi sendongna pamangam hari ba rupa lising 10 mari 35 asi tieng raba matam nabe mari thaba horokpani 90 days muk sida koina lising 10 ga mari 5 sangamda aduga parido waraga lupa lising yang kai taruk yang kai humpu mukti jarangna tanba ngami aduna sibai tawduna yen ro matam asida akoina paisa tanba ngamagadi farmers ki income hengalakadoribani aduna Manipur gi lairiba amati district ki lairiba koi laurok pantha loikhra matungda angna leiba lokham singa sida koina compact area laurok lakhotlaga suguma tawbiragadi koi farmers ki income hengalapada natana Manipur sa thok hengalakani habse thamjake